Incredible Story Manipur ngasisu aigi nuksiraba viewers singidamak 2023 da French language da release tawkhiba Schlitter Even in the Woods ki movie puduna laksari. Movie asina IMDb rating da 10 gi manungda 5.6 phangki. Fare adudi mayam movie asigi samlapo wari pandabida movie romda oina mai onsilasi mayamna movie asita dringegi mamang nuksibiduna channel asibu 50k yaunabagi damak subscribe amamamtang tawsinbirambasu kaubiganu. Movie asina horakpada aikoina Lucas Koba angang amabu uba fangi mahak asi haujik magi mapana Schlitter tauba tambiduna leiribani. Schlitter haibasi yamna khudong thiningai oiba amadi yamna luba posak amani. Schlitter hairiba pot asi u honabagi damak u kaya marom amana sangari gi typeta semlaba matungda miyoibana jingi angamba mafam amadi yamna khudong thiningai oiba mafamdagi u sing adubu hontok honjin taunabagi damak sijananaba posak amani. Karigumba Schlitter asi thauba matamda khong asi karigumba nanthokhiba taragadi Schlitter da yauriba u sing asina nansanduna sigadoribani. Adubu Lucas ti angang masa ama oibanina mapana takliba Schlitter thauba asi fajana hiramde. Asumna masanupana tauba asida Lucas ki mapa yamna sawraduna Lucas ki mamaida kupakna tharami. Aduga Lucas ki mafamda hairami nang asi kaidaunungda mi oiraroi karigumba thabak masa amatang tauba fauba ningthijana taude haiduna masanupa adubu furami. Lucas ki mapa asigi maming James Korami. James na tauriba thabak asi magi masa sing asibu aduki matig yamna tati tawoina taubiba asi magi hainabi ama oirami. Aduga Lucas ki damak mapa James na karigumba amatadi taubiramde. Aduga mana tauriba asi thabak sijanaba amadi fuba chaiba asi khaktamakni. Asumna tauriba mapagi mawong matau asida Lucas mayum adu thadoktuna chelaklami. Lucas na chelakliba aduda magi mapana tanaraktuna faraba matungda Lucas adubu furami. Lucas ki mayumda leiribasi Lucas amadi mapa James mamaga punna makhoi ahum khaktamakni. Makhoina leiriba mafam asisu city dagi yamna lapna jungle amada yum masa ama saduna leibani. Maram asina mafam asida Lucas ka tinanabagi damak mamanaba amatabu leiramde. Adubu Lucas amadi Matthew kauba angang amaga makhoi ani yamna luna tinarami. Aduga matam ayambadasu Lucas amadi Matthew makhoi ani punna sanaminaduna leirami. Matthew na lambida cycle thauduna lakpa matamda Lucas adu janganda chelakliba adu Matthew na urami. Makhoi ani thengnaraba matungda mafam amada laklami. Makhoina lakliba mafam asi surung amagi manungdani. Surung asigi thong asi hangdoktuna manungda changlaba matungda makhoi ani yamna harauna manung asida sanaduna leirami. Makhoi ani mafam asida yamna harauta yamna sanaba loiraba matungda Matthew su mayumda chatkirami. Numit kharani gi matungda Lucas amadi magi mapa James makhoi ani James ki aruba pot amabu launabagi damak city romda laklami. Gari adu adum thauduna lakpa matamda James na masanupa Lucas ki mafamda maningda yauriba churup adu pirao hairami. Adubu Lucas na mapagi mafamda asumna hairami. Aikhoigi imana gari thauba matamda churup asi thaaga thauganu haiba natra aduna churup asi aina nangonda pirakpa ngamoi. City yauraba matungda churup asi adumak thao hairami. Masanupagi wa asi taba matamda James yamna sauraklami. Aduga masanupagi mafamda hairai nangna aingonda advice pibagi nangi kari hak lei haiduna masanupa adudagi churup adubu munnabagi damak mamai adu maningda leithораktuna taurammi. Asumna mapa masa ani adu churup munaduna leiringai matam maduda mamangda second thauduna lakliba Matthew adu James na uramde. Asidagi mamai leithorokpa matamda Matthew adubu magi gari aduna thomkhirami. Gari na hek thomba aduda khudakta mafam maduda Matthew adu sirami. Asumna tauriba matawasi uba matamda Lucas ti aduki matik masada angakpa amadi akiba kaya amasu faurami. Aduga mapagi mafamdasu aduki matik yamna sauninglami. Maramdi magi amata ngairaba mamanaba si fauba mana gari na thomduna hatoe haiduna yamna sauninglami. Adubu mapagi mafamdadi mapabu kibana karigumba amatadi haiba ngamdabi adumak tuminna leijarami. Lucas ki mapa James na Matthew na thorakliba cycle adubu lokhada langthakirami. Aduga Matthew gi asiba hakchang adubusu lokha aduda langtharami. Asumna James na tauribagi maramdi Matthew asi mathanda cycle asi thauduna lakpa matamda lokhada cycle longsanduna siba manabagi damak tauribani. Asumna tawba loiraba matungda James adu gari manungda changlaklaba matungda churup masai amabu thoami. Aduga Lucas amadi James makhoi ani gari adu asum thauduna lakpa matamda Matthew gi mapa Lois ka thengnarami. Lois na James ki gari adubu khamduna James ki mafamda hangami. Nakhoina mafam asida lakpa matamda lambida aigi isanupa adu cycle thauduna lakpa urambra haiduna
ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯖꯦꯝꯁꯅ ꯂꯨꯏꯁꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗꯗꯤ ꯊꯦꯡꯅꯔꯝꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯂꯨꯏꯁꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯝꯁꯅꯁꯨ ꯈꯨꯝꯃꯛꯏ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ, ꯑꯗꯨꯒ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯂꯨꯀꯥꯁꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯦꯊ꯭ꯌꯨꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯀꯥꯁ ꯑꯁꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯃꯊꯟꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤ ꯖꯨꯂꯤꯌꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯃꯃꯪ ꯑꯁꯤ ꯂꯨꯀꯥꯁꯀꯤ ꯃꯃꯪꯗ ꯇꯣꯏꯅ ꯇꯣꯏꯅ ꯑꯗꯨꯃꯛ ꯀꯥꯎꯕ ꯉꯝꯗꯅ ꯎꯔꯝꯃꯤ꯫ ꯂꯨꯀꯥꯁꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯂꯧꯅꯕꯒꯤꯗꯃꯛ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯨꯀꯥꯁꯇꯤ ꯃꯁꯥꯗ ꯊꯥꯖꯕ ꯉꯝꯂꯝꯗꯦ, ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯗꯒꯤ ꯖꯨꯂꯤꯌꯥ ꯂꯨꯀꯥꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯥꯔꯅꯣꯟꯒ ꯄꯨꯟꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯧꯒꯗꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯦꯊ꯭ꯌꯨꯒꯤ ꯃꯄꯥ ꯂꯨꯀꯥꯁ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯀꯥꯁ ꯑꯁꯤ ꯋꯤꯜ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯆꯠꯄ ꯉꯝꯗꯕꯤꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯨꯀꯥꯁꯀꯤ ꯃꯐꯝꯗ ꯂꯣꯏꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯅꯪ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯈꯛꯇꯃꯛ ꯎꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯍꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯀꯣꯐꯤ ꯒ꯭ꯂꯥꯁ ꯑꯃꯃꯝꯇꯪꯗꯤ ꯊꯛꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯂꯨꯀꯥꯁꯅꯗꯤ ꯂꯣꯏꯁꯀꯤ ꯃꯌꯨꯝꯗ ꯆꯠꯄ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯦꯊ꯭ꯌꯨ ꯑꯗꯨ ꯂꯨꯀꯥꯁꯀꯤ ꯃꯄꯥ ꯖꯦꯝꯁꯅ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯂꯨꯀꯥꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯈꯪꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯦꯊ꯭ꯌꯨꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯥꯅ ꯀꯩꯁꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯣꯏꯁꯅ ꯍꯥꯏꯃꯟꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯣꯏꯁꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯀꯣꯐꯤ ꯊꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏꯁꯅ ꯂꯨꯀꯥꯁꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯑꯩ ꯑꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯁ꯭ꯂꯤꯇꯔꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯁꯣꯏꯕꯗꯒꯤ ꯎꯁꯤꯡ ꯑꯗꯨꯅ ꯅꯟꯕꯗꯒꯤ ꯂꯣꯏꯅ ꯇꯦꯛꯂꯦ, ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯤꯜ ꯆꯤꯌꯔ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯁ꯭ꯂꯤꯇꯔ ꯑꯁꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯗꯣ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯋꯤꯜ ꯆꯤꯌꯔ ꯑꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ, ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯁꯤꯁꯨ ꯋꯤꯜ ꯆꯤꯌꯔ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯣꯏꯁꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯁꯤ ꯍꯧꯖꯤꯛ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯀꯥꯏꯅꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯦꯊ꯭ꯌꯨꯅ ꯍꯦꯛ ꯂꯩꯇꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯦꯊ꯭ꯌꯨꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯣꯏꯁꯀꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯨꯀꯥꯁꯇꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯨꯀꯥꯁꯅ ꯃꯊꯟꯗ ꯈꯟꯖꯔꯝꯃꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯃꯄꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯃꯦꯊ꯭ꯌꯨ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯂꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯟꯗ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯣꯏꯁꯀꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯣꯏꯁꯀꯤ ꯃꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯣꯏꯁꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯎꯅ ꯇꯧꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯦꯝꯕꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯎꯅ ꯁꯥꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯕꯨ ꯁꯦꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯨꯂꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎ ꯀꯛꯅꯕ ꯕꯦꯟꯁꯣ ꯑꯗꯨꯕꯨ ꯄꯥꯏꯒꯦ ꯇꯧꯔꯝꯃꯤ꯫ ꯖꯨꯂꯤꯌꯥꯅ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯒ ꯂꯣꯏꯁꯅ ꯕꯦꯟꯁꯣ ꯑꯗꯨꯒꯤ ꯃꯦꯆꯤꯟ ꯑꯗꯨꯕꯨ ꯃꯨꯊꯠꯂꯝꯃꯤ, ꯑꯗꯨꯒ ꯂꯣꯏꯁꯅ ꯖꯨꯂꯤꯌꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯦꯟꯁꯣ ꯑꯁꯤꯗ ꯄꯥꯏꯔꯨꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯇꯨꯞꯅ ꯀꯛꯈꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎ ꯑꯃꯕꯨ ꯀꯛꯇꯨꯅ ꯎꯠꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯥꯔꯅꯣꯟꯅꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁ꯭ꯂꯤꯇꯔ ꯑꯁꯥꯕ ꯃꯆꯥ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯂꯣꯏꯁꯀꯤ ꯃꯐꯝꯗ ꯍꯪꯉꯝꯃꯤ, ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯀꯔꯤꯅꯣ, ꯀꯔꯤꯗ ꯁꯤꯖꯤꯟꯅꯅꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯥꯔꯅꯣꯟꯒꯤ ꯃꯐꯝꯗ ꯂꯨꯏꯁꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯈꯪꯗꯕ ꯄꯣꯠ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯦꯡꯂꯨꯅꯨ, ꯑꯗꯨꯒ ꯈꯪꯅꯕꯁꯨ ꯍꯣꯠꯅꯔꯨꯅꯨ, ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯣꯡꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯧ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯀꯥꯁꯅ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯃꯦꯊ꯭ꯌꯨꯒꯤ ꯚꯤꯖꯟ ꯀꯌꯥ ꯑꯃꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯨꯀꯥꯁꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯊꯧꯗꯣꯛꯇꯨꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯜꯂꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯔꯛꯂꯝꯗꯦ꯫
ꯑꯁꯤꯗꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯀꯗꯥꯏꯗ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯂꯣꯏꯁꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯅꯛꯄꯗ ꯃꯦꯀꯥꯅꯤꯛ ꯑꯃ ꯂꯩ, ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯒꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯁꯦꯝꯍꯟꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯁꯅ ꯃꯦꯀꯥꯅꯤꯛ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯨꯀꯥꯁ ꯍꯣꯏꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯀꯥꯅꯤꯛ ꯑꯗꯨ ꯉꯁꯤꯗꯤ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯔꯔꯣꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ, ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯛꯈ꯭ꯔꯣ, ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤ ꯁꯦꯝꯖꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯂꯨꯀꯥꯁꯇꯤ ꯌꯥꯅꯤꯡꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯄ ꯑꯗꯨ ꯄꯥꯝꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯦꯊ꯭ꯌꯨꯒꯤ ꯑꯣꯏꯕ ꯚꯤꯖꯟ ꯀꯌꯥ ꯑꯃꯕꯨ ꯎꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯄꯟꯊꯗꯨꯅ ꯂꯩꯕ ꯄꯥꯝꯂꯝꯗꯦ꯫ ꯂꯨꯀꯥꯁꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯗ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯔꯥ ꯑꯃꯕꯨ ꯇꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯇꯔꯥ ꯑꯇꯠꯄ ꯑꯗꯨ ꯎꯕꯗꯒꯤ ꯂꯣꯏꯁꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯁꯤꯗ ꯇꯠꯂꯤꯕ ꯇꯔꯥ ꯑꯁꯤꯒ ꯃꯥꯟꯅꯕ ꯑꯩꯒꯤ ꯒꯦꯔꯦꯖꯇꯁꯨ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯥꯔꯅꯣꯟ ꯑꯃꯗꯤ ꯂꯣꯏꯁ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯁꯀꯤ ꯒꯦꯔꯦꯖ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝ ꯇꯔꯥ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯅꯣꯟꯅ ꯂꯣꯏꯁꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯤꯒꯤ ꯇꯠꯂꯤꯕ ꯇꯔꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯅ ꯊꯗꯠꯄ ꯃꯥꯜꯂꯤ, ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯅꯥꯅ ꯇꯧꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯁꯅ ꯈꯪꯍꯧꯗꯅ ꯑꯥꯔꯅꯣꯟꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯦꯇꯦꯛ ꯑꯁꯤ ꯇꯧꯔꯛꯄꯗꯒꯤ ꯑꯥꯔꯅꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯨꯀꯥꯁꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯥꯔꯅꯣꯟ ꯑꯗꯨꯕꯨ ꯍꯜꯂꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯥꯔꯅꯣꯟ ꯑꯗꯨ ꯒꯥꯔꯤ ꯑꯃꯕꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯥꯔꯅꯣꯟꯅ ꯃꯈꯣꯏꯕꯨ ꯊꯅꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯂꯨꯀꯥꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯥꯔꯅꯣꯟꯒꯤ ꯐꯣꯟ ꯑꯗꯨꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯥꯔꯅꯣꯟꯅꯗꯤ ꯀꯣꯜ ꯑꯗꯨ ꯄꯤꯛꯑꯞ ꯇꯧꯔꯛꯑꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯥꯔꯅꯣꯟꯅ ꯂꯨꯀꯥꯁꯀꯤ ꯃꯐꯝꯗ ꯃꯦꯁꯦꯖ ꯊꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯒꯥꯔꯤꯒꯤ ꯇꯠꯂꯤꯕ ꯇꯔꯥ ꯑꯗꯨ ꯒꯦꯔꯦꯖ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯦꯀꯥꯅꯤꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯇꯔꯥ ꯑꯗꯨ ꯂꯧꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯥꯔꯅꯣꯟꯅ ꯂꯨꯀꯥꯁꯀꯤ ꯃꯐꯝꯗ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯊꯥꯔꯛꯂꯝꯃꯤ, ꯇꯔꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯁꯤꯇꯤꯗ ꯆꯠꯂꯦ, ꯑꯩ ꯑꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯂꯨꯀꯥꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯃꯊꯟꯇ ꯁꯤꯇꯤꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ, ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯗꯤꯅꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯨꯀꯥꯁ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯂꯝꯃꯤ꯫ ꯂꯨꯀꯥꯁꯀꯤ ꯃꯃꯪꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯦꯊ꯭ꯌꯨ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯨꯀꯥꯁꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯃꯃꯪꯁꯤꯡ ꯑꯁꯤꯅ ꯂꯨꯀꯥꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯊꯕ ꯑꯗꯨ ꯌꯥꯔꯝꯗꯦ, ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯇꯨꯝꯕ ꯑꯗꯨ ꯌꯥꯗ꯭ꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯎꯄꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯥꯔꯅꯣꯟꯒꯤ ꯐꯣꯟ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨꯁꯨ ꯐꯣꯟ ꯑꯁꯤꯗ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯂꯨꯀꯥꯁꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯥꯔꯅꯣꯟ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯟꯅꯔꯤꯕꯅꯤ, ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯂꯨꯀꯥꯁꯅ ꯑꯥꯔꯅꯣꯟ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯏꯁꯀꯤ ꯄꯣꯠꯆꯩ ꯁꯦꯝꯐꯝ ꯒꯦꯔꯦꯖ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯒꯦꯔꯦꯖ ꯑꯁꯤꯗ ꯕꯦꯁꯃꯦꯟ ꯑꯃꯁꯨ ꯂꯩꯔꯤꯕ ꯑꯗꯨ ꯂꯨꯀꯥꯁꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯑꯥꯔꯅꯣꯟ ꯑꯁꯤ ꯕꯦꯁꯃꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯥꯈꯠꯂꯛꯄꯒꯤ ꯁꯥꯃꯤꯟ ꯑꯗꯨ ꯂꯨꯀꯥꯁꯅ ꯐꯪꯉꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯂꯨꯀꯥꯁꯅ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯀꯥꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯣꯏꯁ ꯑꯗꯨ ꯀꯥꯈꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯕꯦꯁꯃꯦꯟ ꯑꯗꯨꯗꯒꯤ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥꯕꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯐꯖꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯦꯛ ꯐꯖꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯋꯤꯜꯆꯤꯌꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯣꯏꯁꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯨꯀꯥꯁ ꯑꯗꯨ ꯕꯦꯁꯃꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯇꯔ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯣꯏꯁꯅꯁꯨ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯃꯥꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯏꯇꯔ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯂꯨꯀꯥꯁ ꯑꯗꯨ ꯑꯥꯔꯅꯣꯟꯕꯨ ꯀꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ
ꯂꯣꯏꯁꯅ ꯁꯣꯏꯗꯕꯤꯗ ꯑꯥꯔꯅꯣꯟ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯕꯦꯁꯃꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯀꯥꯁꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯎꯕ ꯃꯇꯝꯗ ꯂꯨꯀꯥꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯁꯤꯗꯕꯤ ꯂꯣꯏꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯂꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯅ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯂꯛꯄ ꯑꯁꯤꯗ ꯂꯨꯀꯥꯁꯁꯨ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯣꯏꯁꯅ ꯋꯤꯜꯆꯤꯌꯥꯔꯗ ꯇꯣꯡꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯑꯗꯨꯃꯛ ꯐꯖꯅ ꯆꯠꯄ ꯌꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯨꯂꯤꯌꯥ ꯑꯗꯨ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯨꯀꯥꯁ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗꯒꯤ ꯂꯨꯀꯥꯁꯄꯨ ꯊꯤꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯣꯏꯁꯀꯤ ꯔꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯣꯏꯁꯀꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯥꯏꯒ꯭ꯔꯥꯝ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯗꯥꯏꯒ꯭ꯔꯥꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨ ꯇꯣꯔꯆꯔ ꯇꯧꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯗꯤꯚꯥꯏꯁ ꯑꯃꯕꯨ ꯁꯦꯝꯅꯕ ꯗꯥꯏꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯦꯝꯒꯗꯧꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛꯇꯗ ꯍꯥꯠꯄ ꯌꯥꯒꯗꯧꯔꯤꯕ ꯗꯤꯚꯥꯏꯁ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯁꯅ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯐꯣꯇꯣ ꯍꯥꯞꯇꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗꯗꯤ ꯂꯨꯀꯥꯁꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯂꯨꯀꯥꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯨꯂꯤꯌꯥ ꯑꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯨꯂꯤꯌꯥꯅꯁꯨ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯂꯣꯏꯁꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯀꯥꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯣꯔꯆꯔ ꯗꯤꯚꯥꯏꯁ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯁꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯃꯃꯝꯕꯨ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯧꯔꯤ ꯑꯃꯕꯨ ꯍꯦꯛ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯁꯤꯒꯗꯧꯔꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯕ꯭ꯂꯦꯗꯁꯤꯡꯕꯨ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯊꯧꯔꯤ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯕꯗꯤ ꯃꯥꯅ ꯄꯥꯏꯔꯝꯕ ꯊꯧꯔꯤ ꯑꯗꯨꯁꯨ ꯊꯥꯗꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯨꯅ ꯃꯊꯪ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯂꯞ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯊ꯭ꯋꯥꯏꯁꯤꯡ ꯑꯁꯤ ꯀꯟꯖꯅꯕꯒꯤꯗꯃꯛ ꯊꯧꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯂꯣꯏꯁꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯦꯝꯁꯀꯤ ꯒꯥꯔꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯦꯊ꯭ꯌꯨꯕꯨ ꯊꯣꯝꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯕꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯋꯥ ꯑꯗꯨ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯨꯀꯥꯁ, ꯅꯪꯗꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤꯕꯅꯤ꯫ ꯅꯪꯗꯤ ꯂꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥꯕꯨ ꯀꯤꯕꯅ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯥꯏꯔꯛꯈꯤꯗꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯑꯩ ꯆꯤꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯀꯔꯤꯁꯨ ꯍꯦꯟꯖꯟꯅꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯖꯦꯝꯁꯀꯤ ꯒꯥꯔꯤ ꯃꯈꯥꯗ ꯃꯦꯊ꯭ꯌꯨꯒꯤ ꯁꯥꯏꯀꯟꯗ ꯑꯗꯨꯃꯛ ꯌꯥꯎꯕ ꯐꯤ ꯑꯃꯕꯨ ꯅꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯦꯊ꯭ꯌꯨ ꯑꯁꯤ ꯖꯦꯝꯁꯀꯤ ꯒꯥꯔꯤꯅ ꯊꯣꯝꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯇꯣꯔꯆꯔ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯥꯏꯅꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯑꯋꯥꯕ ꯅꯪꯕꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯁꯨ ꯈꯜꯂꯨ꯫ ꯌꯦꯡꯉꯣ, ꯅꯈꯣꯏꯒꯤ ꯋꯥꯈꯟꯗꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯃꯄꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯥꯏꯅꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯑꯋꯥꯕ ꯅꯪꯂꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯃꯥꯗꯨꯒꯤ ꯃꯐꯝꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯃꯥ ꯑꯗꯨ ꯃꯦꯊ꯭ꯌꯨꯕꯨ ꯀꯥꯏꯅꯕ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯊꯟꯗ ꯑꯗꯨꯃꯛ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯍꯤ ꯀꯨꯟꯂꯣꯝ ꯑꯁꯤ ꯏꯊꯟꯗ ꯑꯗꯨꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯏꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯅꯈꯣꯏꯒꯤ ꯅꯌꯨꯝꯗ ꯃꯩ ꯊꯥꯔꯤꯕ ꯑꯗꯨꯁꯨ ꯑꯩꯅ ꯊꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯨꯟ ꯑꯁꯤ ꯆꯪꯗꯨꯅ ꯇꯣꯔꯆꯔ ꯗꯤꯚꯥꯏꯁ ꯑꯁꯤꯕꯨ ꯁꯦꯝꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯁꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯑꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯈꯨꯠꯇ ꯑꯗꯨꯃꯛ ꯊꯧꯔꯤ ꯑꯁꯤ ꯀꯅꯥ ꯑꯃꯠꯇ ꯊꯥꯗꯣꯛꯇꯕꯤꯗ パꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯕꯨ ꯁꯤꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯑꯣꯏꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯊꯧꯔꯤ ꯑꯁꯤꯕꯨ ꯀꯛꯊꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯨꯂꯤꯌꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯨꯀꯥꯁꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯖꯨꯂꯤꯌꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯨꯀꯥꯁꯅ ꯖꯨꯂꯤꯌꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯒꯅꯨ꯫ ꯂꯣꯏꯁꯅ ꯑꯩꯈꯣꯏꯕꯨ ꯄꯨꯂꯞ ꯍꯥꯠꯅꯕꯒꯤꯗꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯅꯊ꯭ꯋꯥꯏꯕꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯖꯨꯂꯤꯌꯥꯁꯨ ꯃꯊ꯭ꯋꯥꯏꯕꯨ ꯍꯤꯡꯖꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯣꯏꯁꯅꯁꯨ ꯖꯨꯂꯤꯌꯥꯕꯨ ꯐꯥꯅꯕꯒꯤꯗꯃꯛ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯖꯨꯂꯤꯌꯥꯅ ꯂꯣꯏꯁꯀꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥ ꯔꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯀꯣꯜ ꯑꯗꯨ
पुलिस स्टेशनदगीदी कनागुम्बा अमत्तना पाइखलकलमदे असुमना लेरिङै मतम असिदा लोइस अदुसु मफम अदुदा यौरक्तुना थिंजनदुना लेरिबा थोंग अदुबु थुगाइरक्लम्मी असिदगी जुलियासु मथ्वाइ अदु हिंजनबगीदमक थोंनाव अदुदगी लिथोक्तुना थोंनाव अदुदगी चोंथरक्लम्मी थोंनाव अदुदगी चोंथरक्पा मतमदा जुलिया अदु मखादा तासनबा मतमदा मसा अदु खरा सोअम्मी जुलियाना सोक्तुना चेनबा ngamdaduna लेरिङै मतम अदुदा लोइस लाक्तुना जुलिया अदुबु फारम्मी अदुगा ngasai ahanbada utkiba ukaknaba mechin bencho aduda जुलिया अदुबु कक्अगा हाटनबगीदमक पुनसिन्दुना थमम्मी नकल अमरोमदना डिवाइस अदुदा लुकास अमदी मागी ममा मपा पुंदुना लेरिबा अदुदा लुकास की ममाना पाइरिबा थौरी अदुबु खरा नानथोकपा हौरक्लम्मी मतम असिदा जेम्सना मागी नुपीदा हाइरम्मी अइना तौजरुबा इरानगी मतुंग इन्ना अइना चैराकसिंग असि इथंदा फंजगे अदुबु अइना तौजरुबा इराल असिना मरम ओइदुना नखोय अनिदसु अवाबा पीबा असि अइना पामदे मरम असिना नंगना पाइरिबा थौरी अदुबु थादोउ अदुगा अइ असि ब्लेड असिना कक्तुना सिख्रसनु अदुबु ब्लेड असिना केलकपगी मतांग असि लौदुना मतम खरा फंगलिङै असिदा नमाना नखोय अनिदी नानथोक्तुना मफम असिदगी नथ्वाइ हिंगनबगीदमक चेनख्रो हाइरम्मी अदुम ओइनमक मागी नुपाना हाइरिबा अदु लुकासकी ममानादी यारमदे असिदगी जेम्स अदु यामना सावरदुना मागी नुपी अदुदा खंगलाव लाउदुना चैरक्पा मतम अदुदा लुकासकी ममा अदु खंगलदुना माना पाइरमलिबा थौरी अदुबु थादोरक्लम्मी असुमना थौरी अदु हेक थादोरक्पदगिदी मागी नुपा अदु मफम अदुदा ब्लेड अदुना कक्तुना हाटखिरम्मी असुमना तौरिङैगी सेकेंड खरगी मतम असिदा लुकास अमदी लुकासकी ममा अदुसु थौरी अदुदगी नानथोरक्लम्मी नकल अमरोमदना लोइसना जुलिया अदुबु हाटनबगीदमक बेंसो अदुबु ऑन तौदुना हाटके हाइदुना तौरम्मी असुमना लेरिङै मतम असिदा लुकास अदु मफम असिदा लाक्तुना लोइस की मफमदा एटेक तौरक्लम्मी असुमना लुकास असि लाक्पदगिदी जुलिया असि मफम असिदा सिगदौबदगी लुकासना कलम्मी अदुगा जुलियानसु लोइस की मफमदा एटेक तौरम्मी अदुगा मखोय अनिना लोइस अदुबु मखोंग मखुत पुनसिन्दुना बेसमेंट अदुदा थमम्मी मतम असिदा लुकास की ममा अदुदी थोकलिबा थौदोकसिंग असि उबदगी पाखतखिबा अदु हेनमनखिबना मखोंग अदु थांगबा थोअमदे लुकासना ममा अदुबु पोदुना मपांदा पुथोरक्नबा तौरम्मी अदुगा बेसमेंट अदुगी कैराक अदु काखतपा फावबा मागी ममा अदुदी ngamlamde लोइस अदुदी मागी मखोंग मखुत अदु पुंदुना थनमलिबा अदुदगी नानथोकनबगीदमक मागी पॉकेटदगी थांग मचा अमबु लौथोरक्लम्मी अदुगा थांग मचा अदुना मागी मखोंग मखुत पुल्लिबा थौरीसिंग अदुबु लोइना कक्थलम्मी लुकासना मथक अदुदा ममा अदुबु चिंखतनबगीदमक तौदुना लेरिङै मतम अदुदा लोइस लाक्तुना लुकास की ममागी मखोंगदा थांग अदुना थिलक्लम्मी अदुम ओइनमक लुकास की ममा अदु बेसमेंट अदुदगी थोकलक्पा ngamlammi अदुगा बेसमेंट अदुगी थोंग अदुबु थिंजनदुना थनम्मी लोइस अदुदी बेसमेंट अदुगी मखादा लैहौरबनी अदुबु लोइसना बेसमेंट अदुगी थोंग अदुबु थुगाइदुना मपानदा थोकलक्लम्मी अदुगा नाकल अमरोमदा लुकास जुलिया अमदी लुकास की ममा मखोय अहुमदी युम अदुदगी नानथोक्तुना थोकलक्लबा मतुंगदा जंगल लोमदा चेलक्लम्मी अदुगा लोइसना मागी युम अदुदगी खुलाइ खरबु पाइदुना थोकलक्लबा मतुंगदा कन्ना लाउरक्लम्मी नखोइना जंगल असिदा चेनिंगबा मफमदा चेलो अदुबु जंगल असिदी अैगी जंगलनी नखोइना कदाइ फावबा अैगी इखुतगी नानथोक्तुना चटपा ngamgadoribano हाइदुना यामना कन्ना लाउरम्मी नाकल अमरोमदा लुकास जुलिया अमदी मागी ममा मखोय अहुम अदु जंगल अदुदा यामना कन्ना चेलक्लम्मी अदुबु मतम असिदा लुकास की ममा अदुदी मखोंगदा थांगना सोखिबा अदुना चटपा फावबा फजना ngamlamde असिदगी लुकास की ममाना लुकास की मफमदा हाइरम्मी नखोय मफम असिदगी नथोय हिंजनबगीदमक चेनख्रो अैबु अदुमक चेनदुना लेरबदी नखोय लोइसना सोइदना हाटखरगनी हाइदुना अदुबु मखोयना असुम लाक्पा मतमदा सुरुंग अमबु थेंगनरम्मी सुरुंग असि ममांगदा लुकासना पिकलिङै मतमदा मेथ्यू अमदी मखोय अनीना सानखिबा सुरुंग अदुबुनी सुरुंग असिगी मनुंगदा मखोय चंगलक्तुना लोटलगा लेरम्मी सुरुंग असिगी अकोइबदा लुकासना अदुम जेंगलक्पा मतमदा मसादा अंगक्पा अमा फावरम्मी अदुदी लोइसना हौजिक फावबा मागी मचानुपा मेथ्यूगी बॉडी असि प्रिजर्व तौदुना अदुमक सुरुंग असिगी मनुंगदा फजना थनम्मी असिदगी लुकासना खलम्मी अदुदी सुरुंग असिगी मनुंगदा मखोयना चंगलक्लुरिबा असि मखोयगी दमक्तदी ख्वाइदगी असोइबनी हाइबसी मरमदी लोइस असि नुंगती नुमित खुदिंगी मफम असिदा मचानुपागी बॉडी असिबु येंगनबगीदमक लाकदोरिबनी असुमना लेरिङै मतम असिदा लोइस अदु मफम असिदा लाक्तुना सुरुंग अदुगी थोंग अदुबु मपानदगी लोनसिनखिरम्मी लुकास होइनसु थोंग अदुबु हांगतोकनबगीदमक यामना कन्ना होटनरबसु थोंग अदु हांगतोकपा करी अमता उपाय लेरमदे
ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯨꯀꯥꯁ ꯑꯃꯗꯤ ꯖꯨꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯇꯨꯝꯊꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯂꯣꯏꯁꯅ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯏꯁꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯝꯗꯦ ꯑꯁꯤꯗꯒꯤ ꯂꯨꯀꯥꯁꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯕꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯥꯔꯅꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯥꯔꯅꯣꯟꯒꯤ ꯃꯇꯨꯡꯗ ꯎ ꯐꯖꯅ ꯐꯨꯜ ꯑꯣꯏꯅ ꯂꯣꯗ ꯇꯧꯁꯜꯂꯕ ꯁ꯭ꯂꯤꯇꯔ ꯑꯃꯁꯨ ꯑꯥꯔꯅꯣꯟꯗ ꯉꯥꯛꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯥꯔꯅꯣꯟꯅ ꯍꯦꯛ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯂꯦꯡꯂꯛꯇꯨꯅ ꯅꯥꯟꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯌꯥꯜꯂꯤꯕ ꯎꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯅꯟꯊꯦꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯒꯗꯣꯔꯤꯕꯅꯤ ꯑꯥꯔꯅꯣꯟꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯨꯀꯥꯁ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯁ꯭ꯂꯤꯇꯔ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯥꯔꯅꯣꯟꯗꯤ ꯁ꯭ꯂꯤꯇꯔ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯐꯖꯅ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯨꯀꯥꯁ ꯑꯥꯔꯅꯣꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯥꯔꯅꯣꯟꯅ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯁ꯭ꯂꯤꯇꯔ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯂꯤꯇꯔ ꯑꯗꯨ ꯑꯥꯔꯅꯣꯟꯒꯤ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯄ ꯑꯁꯤ ꯂꯨꯀꯥꯁꯅ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯣꯏꯁꯅ ꯂꯨꯀꯥꯁꯀꯤ ꯅꯨꯄꯤ ꯖꯨꯂꯤꯌꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ ꯖꯨꯂꯤꯌꯥꯅ ꯍꯧꯖꯤꯛ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯥꯔꯅꯣꯟꯅ ꯉꯥꯛꯂꯤꯕ ꯁ꯭ꯂꯤꯇꯔ ꯑꯁꯤ ꯍꯦꯛ ꯃꯈꯣꯡ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯀꯦꯜꯂꯛꯄ ꯃꯇꯝꯗ ꯁ꯭ꯂꯤꯇꯔ ꯑꯁꯤꯅ ꯖꯨꯂꯤꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯖꯤꯟꯗꯨꯅ ꯖꯨꯂꯤꯌꯥꯕꯨ ꯁꯤꯒꯗꯣꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯨꯀꯥꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯂꯣꯏꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯏꯁ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯅꯔꯝꯃꯤ ꯑꯁꯨꯝꯅ ꯐꯥꯏꯠ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯂꯨꯀꯥꯁꯅ ꯂꯣꯏꯁ ꯑꯗꯨꯕꯨ ꯀꯟꯅ ꯏꯟꯕ ꯃꯇꯝꯗ ꯎ ꯑꯃꯗ ꯃꯀꯣꯛ ꯑꯗꯨ ꯖꯩꯁꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ ꯑꯁꯤꯗꯒꯤ ꯂꯨꯀꯥꯁꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯔꯨꯞ ꯑꯥꯔꯅꯣꯟ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯥꯔꯅꯣꯟꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯥꯔꯅꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯅꯥꯟꯊꯣꯛꯑꯗꯨꯅ ꯁ꯭ꯂꯤꯇꯔ ꯑꯗꯨ ꯃꯈꯥꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯦꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯥꯔꯅꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯇꯛꯈꯥꯏꯗꯨꯅ ꯑꯥꯔꯅꯣꯟ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁ꯭ꯂꯤꯇꯔ ꯑꯗꯨꯗꯤ ꯖꯨꯂꯤꯌꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯂꯣꯝ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯤ ꯎꯕꯗ ꯂꯨꯀꯥꯁ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯁꯥꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯅ ꯁ꯭ꯂꯤꯇꯔ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯝꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯀꯥꯁꯅ ꯁ꯭ꯂꯤꯇꯔ ꯑꯗꯨꯗ ꯍꯦꯛ ꯊꯣꯝꯖꯤꯟꯈꯤꯕꯗꯒꯤꯗꯤ ꯁ꯭ꯂꯤꯇꯔ ꯑꯗꯨ ꯖꯨꯂꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯄꯥꯏꯔꯛꯇꯕꯤ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤꯔꯝꯃꯤ ꯖꯨꯂꯤꯌꯥꯕꯨ ꯀꯟꯖꯕ ꯉꯝꯕ ꯑꯁꯤꯗ ꯂꯨꯀꯥꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯖꯨꯂꯤꯌꯥꯅ ꯂꯨꯀꯥꯁꯀꯤ ꯃꯐꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯂꯤꯇꯔ ꯑꯗꯨꯗꯒꯤ ꯎ ꯑꯃꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯨꯀꯥꯁ ꯑꯗꯨ ꯖꯨꯂꯤꯌꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ ꯂꯨꯀꯥꯁꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯀꯤꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁ꯭ꯂꯤꯇꯔ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯥꯖꯈꯤꯕꯅꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯨꯂꯤꯌꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯖꯨꯂꯤꯌꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯜ ꯇꯧꯈꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇ꯭ꯔꯦꯀꯤꯡ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯨꯀꯥꯁꯀꯤ ꯃꯄꯥ ꯖꯦꯝꯁ ꯂꯨꯀꯥꯁꯀꯤ ꯃꯔꯨꯞ ꯑꯥꯔꯅꯣꯟ ꯑꯃꯗꯤ ꯂꯣꯏꯁ ꯑꯗꯨ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯖꯨꯂꯤꯌꯥ ꯑꯃꯗꯤ ꯂꯨꯀꯥꯁꯀꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯨꯂꯤꯌꯥꯒꯤ ꯃꯕꯨꯛꯇ ꯂꯨꯀꯥꯁꯀꯤ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯖꯨꯂꯤꯌꯥ ꯑꯃꯗꯤ ꯂꯨꯀꯥꯁꯀꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ